Thoibi tumina phamduna leiba ngamsilaktre. Lancha hoigi ingkholda sagalakliba yumdu kanagino haiba khangingbana masadu leifam khangde. Kanadasu hanglaroi Simlada chatlage haina khankrabani. Adubu aroibo oina amuktangdi hangningli. Nungthildo Thoibi mapagi kada changlaktuna wari ama hawdoknaba hotne. Baba, hakchangdu khara nungairabra? Hoi, khara nungaire. Ipa isa yam phagadle. Hakchang kaisuk thoidokpa tawdreda. Babang naba yadeko. Babang nangamdana leibase nacha wakhal nungaite. Ipa kaisuk tawdini nangbo. Pakhatkanu. Thoibi karino ama hainingbagom leiba manba maong aduda mapana tapna. Nangbo ipada kari hainingba leigene. Babo, Thoibi makha taba ngamdi mataw aduda mapana amuk khanna hanglay. Hayuni, ichabu kari hainingba leige hekta hay. Babo, ayu krulda mukta chaluge khale. Mapa mangol jaw kari sukhumlakte mapagi mataw aduda Thoibi kijana tapna amuk haire. Babo, ay mapam aduda chalaga kari kumba khara khangningba lei. Mapa mangol jaw ngayak wakhal munna khallaga tapna haire. Chotpadi kanaga chatkani. Babo, Memi ka punna chaluge. Adudi kari numita chaluge hairibano. Yaragadi hayang muk chaluge babo. Adudi driver du namada hayin krage. Ay babo. Mangol jaw macha Thoibina apangba tawbada athingba amata thamningdre. Adubu machagi apambaduna thamoidu khangson sonthahalli. Thoibi mapagi kada kuina leiramde. Memida su call tawraga mathangi numittu ukrulda chatlusi haina khanghankhre. Thoibi wakhalda achetpa thajaba magaloinana mathangi ayuktu memiga loinana ukrulda chatkre. Imphaldagi ukrul yawbada pung 3 hena changbado hawkhiba wakhal mayam ama ningsingduna lai. Thoibi class 10 ki classmate 12 ki classmate khuding social media da thiduna nganthoi ki pau hangi. Kana amata khangi kauba hairakhide. Lancha ki maramdadi hangpam amata leikhide. Aduna upai leita kaptuna khangi. Ningamdaba pendaba ningba kaiba kayana masadu omkhatuna leiribadu. Daina da marak khara share tawthoi. Thoibi ki wari tabada daina phawba mapi taba numitsu yawi. Thoibi, adudi nangi tamulangi mungdu kadaida laikhre haiba nangsu khangba ngamdrabra? Ngamdre. Phana yamna hangnari. Adubu tifam khangde. Nai leikaida moigi mung manungadi leihawba yawbra? Makoida hangbadi. Ekoi leikaiduda makoi imung khaktani. Makoigi mabokdo atombini hai. Adugi maphamduda mapuna lam leiduna leihilamba oiba chan. Aduna leikai aduda makoigi mari mata leite. Adudi mamagi mapam mairangduda chatludra. Adusu ahinga makhak leikiba oibana kari leikaino kadai jagano haibasu ai niksingba ngamdre. Adu hoidunasu ai mairangda thawaina yumdu thibasu chatla. Adu bai karambano haibadu khangba ngamdana dum halle. Nangi wari sei ai phaunungaite. Adu kapadi kapkanuko ai sunangi nating pangi. Manipura sukpikpaduda kaidobagi thiba phangoiduino soidana phangni. Daina aina ngasi college sida tamba phangduna nanga thengnaribase magi mapaldagi mana ibu khut paiduna tampirakibani. Nungshiba khakta tampirakhiba nate. Aigi punsibusu mana sempirakibani. Lairik yam haibro mado. Yam hai. Class 10 dasu 12 dasu position lauki. College dasu physics department mana gold medalist lauki. Exam thanaba laikibado masa mathantana honajaba ngaktani. Adudi lairik ta mai taba minine. Aina mabu kaihawbani. Aina mabu nungshibida chungsinduna irakna hanbani. Aise magi papurada pamisakni. Adumaina haiganu Thoibi nungshibani kaino. Aikoi mungnasu mabu yam nungshibani.
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯀꯅꯥꯃꯠꯇꯅ ꯍꯪꯒꯠꯅ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯗꯦ, ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯏꯅ ꯅꯝꯗꯅ ꯀꯥꯏꯅꯍꯟꯕꯅꯤ꯫ ꯊꯣꯏꯕꯤ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯍꯦꯛ ꯊꯦꯡꯅꯕꯗ ꯍꯦꯛꯇ ꯍꯥꯏꯁꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ꯫ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯔꯨꯗꯣꯏꯅꯣ ꯗꯥꯏꯅꯥ? ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯕꯗ ꯆꯠꯂꯤꯕ ꯃꯇꯝꯁꯦ ꯈꯥꯎꯔꯕꯅꯤ꯫ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯪ ꯃꯥꯒ ꯅꯣꯡꯃ ꯊꯦꯡꯅꯕꯗꯅꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯦ ꯍꯥꯏꯕꯗꯨ ꯎꯠꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯧ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯗꯨꯅ ꯏꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯕꯛ ꯑꯣꯏꯅ ꯎꯠꯊꯣꯛꯄ ꯑꯣꯏꯅ ꯈꯟꯗꯨꯅ ꯑꯩ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ꯫ ꯀꯞꯀꯅꯨ, ꯑꯩꯁꯨ ꯌꯥꯎꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯗꯣ ꯃꯥꯕꯨ ꯑꯦꯛꯖꯥꯝꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯝꯗꯧ ꯃꯥꯟꯗꯕ꯭ꯔꯣ? ꯈꯪꯗꯦ, ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯒꯗꯕ ꯈꯛꯇ ꯉꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯄ꯭ರಿꯄꯦꯔꯦꯁꯟ ꯇꯧꯕꯅꯤ꯫ ꯃꯥꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯝꯒꯅꯤ, ꯗꯣꯛꯇꯔ ꯑꯣꯏꯔꯝꯃꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅꯗꯤ ꯈꯪꯅꯤꯡꯉꯦ꯫ ꯏꯁꯣꯔꯅꯅꯦ ꯅꯪꯒꯤ ꯇꯥꯃꯣꯂꯟꯁꯨ ꯉꯥꯟꯊꯣꯏꯁꯨ ꯍꯦꯟꯅ ꯐꯕ ꯑꯣꯏꯍꯜꯂꯁꯅꯨ꯫ ꯗꯥꯏꯅꯥꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯗꯥꯏꯅꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯒꯗꯤ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ 2018 ꯂꯟꯆꯥ ꯄꯟꯖꯥꯕꯀꯤ ꯄꯊꯟꯀꯣꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯦꯐꯇꯅꯦꯟꯠ ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯇꯥꯔꯤ꯫ ꯕꯣꯔꯗꯔ ꯃꯐꯝ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯅꯥꯛꯇ ꯊꯝꯗꯦ꯫ ꯅꯝꯕꯣꯜꯗ ꯅꯧꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯍꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯨꯡꯍꯜꯂꯤ꯫ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯦꯗꯤꯀꯦꯜ ꯇꯝꯕꯗꯨ 3rd year ꯂꯣꯏꯔꯦ꯫ ꯆꯍꯤ 2 ꯂꯩꯔꯒꯗꯤ ꯂꯣꯏꯔꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯣꯂꯦꯖ ꯂꯣꯏꯔꯦ꯫ ꯏꯪꯂꯤꯁ ꯑꯣꯅꯔꯁꯇ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯗꯨꯅ ꯃꯍꯩꯒꯤ ꯂꯝꯕꯤꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯒꯤ ꯃꯅꯥ ꯐꯪꯉꯤ꯫ ꯃꯥꯁꯇꯔꯒꯤꯗꯃꯛ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯪꯂꯤꯁ ꯑꯣꯅꯔꯁ ꯃꯈꯥ ꯇꯧꯊꯩ꯫ ꯃꯇꯝ ꯑꯗꯨ ꯊꯣꯏꯕꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯀꯥ ꯍꯦꯟꯅ ꯂꯩꯔꯦ꯫ ꯗꯥꯏꯅꯥꯗꯤ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯅ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯝꯊꯗꯦ꯫ ꯑꯅꯧꯕ ꯃꯔꯨꯞꯁꯨ ꯊꯑꯣꯏꯅ ꯁꯦꯝꯂꯨꯗ꯭ꯔꯤ꯫ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯕꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯂꯨꯞꯁꯤꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯕꯗꯒꯤ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯂꯛꯏ꯫ ꯀꯣꯂꯦꯖ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯀꯌꯥ ꯑꯃ ꯏꯕ ꯍꯧꯏ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯒꯥꯖꯤꯟꯗ, ꯋꯤꯛꯂꯤꯒꯤ ꯐꯣꯡꯕ ꯃꯦꯒꯥꯖꯤꯟꯗꯁꯨ ꯍꯥꯞꯄ ꯍꯧꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯁꯇꯔꯗꯁꯨ ꯑꯃꯨꯛ ꯒꯣꯜꯗ ꯃꯦꯗꯂꯤꯁ ꯑꯣꯏꯗꯨꯅ 2020ꯗ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯈꯥ ꯔꯤꯁꯔꯆ ꯇꯧꯊꯧ ꯍꯥꯏꯅ ꯏꯃꯨꯡꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯗꯤ ꯇꯧꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯧꯊꯗꯦ꯫ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯎ ꯍꯥꯏꯕꯁꯨ ꯆꯍꯤ ꯑꯃꯗꯤ ꯕ꯭ꯔꯦꯛ ꯂꯧꯈꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯆꯍꯤꯗꯨꯃ ꯊꯣꯏꯕꯤ ꯕ꯭ꯔꯦꯛ ꯂꯧꯏ꯫ ꯊꯣꯏꯕꯤ ꯃꯍꯩꯒꯤ ꯊꯥꯛꯇꯤ ꯋꯥꯡꯂꯦ꯫ ꯃꯃꯥ ꯃꯄꯥꯅ ꯅꯤꯡꯖꯕꯁꯨ ꯊꯨꯡꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯅ ꯍꯦꯟꯒꯠꯂꯛꯄ ꯈꯨꯗꯤꯡ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ, ꯄꯨꯛꯅꯤꯡ, ꯍꯛꯆꯥꯡ ꯂꯥꯞꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯅꯣꯛ ꯈꯦꯗꯨꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟꯇ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯌꯨꯝꯗꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯆꯍꯤꯗꯨꯃ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯏꯕ ꯍꯧꯔꯛꯏ꯫ 2021ꯒꯤ ꯅꯣꯚꯦꯝꯕꯔꯗ ꯊꯣꯏꯕꯤꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯂꯚ ꯕꯤꯌꯣꯟ ꯗ ꯍꯣꯔꯤꯖꯣꯟ ꯐꯣꯡꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃꯗꯤ ꯏꯝꯐꯦꯊꯤꯗ ꯕꯦꯁ ꯇꯧꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯟ ꯑꯣꯐ ꯗ ꯌꯪꯒꯦꯁꯠ ꯑꯦꯟ ꯗ ꯐꯥꯏꯅꯦꯁꯠ ꯔꯥꯏꯇꯔ ꯑꯣꯐ ꯗ ꯅꯦꯁꯟꯒꯤ ꯃꯤꯡꯊꯣꯜꯁꯨ ꯐꯪꯈꯤ꯫ ꯂꯥꯏꯔꯤꯛꯇꯨ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯗꯥꯏꯅꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯄꯨꯟꯅ ꯆꯠꯂꯤ꯫ ꯋꯦꯇꯔꯅ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄ ꯉꯥꯏꯔꯤꯉꯩ ꯐꯣꯟꯗꯨ ꯍꯥꯡꯗꯨꯅ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯇ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯍꯤ ꯑꯗꯨꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯇ ꯕ꯭ꯔꯦꯚꯔꯤ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯈꯟꯒꯠꯂꯕ ꯑꯥꯔꯃꯤꯁꯤꯡꯒꯤ ꯂꯤꯁꯇꯨ ꯎꯕꯗ ꯏꯪꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ 3ꯗ ꯏꯔꯤꯕ ꯃꯤꯡꯗꯨ ꯎꯕꯗ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ ꯃꯅꯤ ꯑꯃ ꯐꯪꯕꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯏ꯫ ꯊꯣꯏꯕꯤꯅ ꯆꯞ ꯌꯨꯡꯗꯨꯅ ꯐꯣꯟꯗ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯗꯥꯏꯅꯥ ꯀꯔꯤꯅꯣ ꯈꯟ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ? ꯂꯥꯏꯔꯤꯛꯀꯤ ꯀꯣꯄꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯕ꯭ꯔꯣ? ꯊꯣꯏꯕꯤ ꯗꯥꯏꯅꯥꯅ ꯍꯪꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤ, ꯍꯥ, ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯅ ꯄꯨꯡꯊꯟ ꯊꯜꯂꯤ꯫ ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯗ
latli tawduna haire. Daina, ma tamulan sida yawrise. Tamulan ki maming ni. Ha, nangi lanchado kaday nung yenge. Mani, sida irise. Magi mingni, ay kang ito. Captain, kwarap kong lancha may tay harise. Mani, masoy na nuway gani Daina. Thoibi, aseng bro, jumi ko nang naharise. Si masoy na nuway gani. Ma-army official ay kret Daina. Ayam harawi Daina. Haraw raga kampini kay gino. Haraw pag-ipini ay nasitaris. Sangla pa matamsa ay na maagidamagta isor ni Jaban. Isor na ubiri. Ayam harawi Daina. Pare, adadi si madi khangabanina thibadi lairani. Lancha Pathankot posta Pakistani based militant singa khut thoknabada thawna phana saruk yakhibagidama President of India na Asoka Chakra Award pigadauri. Matam adu Lancha Lieutenant tagi Captain ki promotion su phangli. Daina na thawna haptuna Republic Day numittu chatlusi. Tan charadi Lancha bu unasi hairi. Ay ngamgadaba mandeda. Adu kuina mabu thirappu natro. Hojik phangakansida ngamoi hairidubu wakalabik mankreni nupi nangba. Mana ibu kauramadi. Kamaina kauduino sum kau he kauram ay haibigi. Kaigumba thengnaradi ay kari haigani. Mana ibu saurak leiramadi. Sauragana asawbadu pathanaba nungshi wari liselo. Kauramagana ay hekta ningsanghangi. Ay nangi baking da leidoini. Aseng bra. Hoi mi adu phajakraba sakto. Writer pura mansilakadauri. Khara kedana khodana tawruro. 26 January se kuidrabani ko. Thoibi Daina na hairibaduda thawna khara phangi. Asagi mangal urudraba magi punsida. Mangal khara kajik phanglakbagum wakhalda phawi. Republic Day numittu ngaibada Thoibi leifam khangde kegani maugani khangdana leirambadu. Daina na pubiduna parlor changlure. Numit aduda Lanchaga thengnabada setnaba fijol su leiba loire. Awabagi matam loire. Matam kuina asagi mayol kangduna leirambadu. Amukhana asagi mayol chomlare. Nungsiba mabu urani haibagi wakhalda nungaiba poi. Aduba nungdambagi liladi ama oiramli. Republic Day lakadaba numit nini khakta ngairaba matamda mabokto ahal leina naba haure. Tangai phadana yumda thoglakdaba yararoi haina yumdagi pau hairakpaduda. Republic Day ki thauram yengba chatpagi ngangaramba mayam ado nangdana Thoibi yumda dumak thoglakle. Lanchagi mana mathum laubagi thauram ado mama mapa amadi nganthoisu laktuna Lanchagi mai pakpagi thauram do saruk yamine. Madu loiraga numit khara amuk Delhi koibagi makhada leithai. Matang aduda Lanchagi transfer ki pausu lai. Rajasthan dagi Himachal da oina tarani. Nungthil mapaga Lanchaga bajar da thokringaida mamaga nganthoiga leihawi. Nganthoi wari yamta sanasine. Kainoi ma nabungsi khangnabaga leibro. Leitaba malida. Yum panbagi wagadi haidro ni mabo. Nupi khangnaba leite hairaga yum panbagi wadi kaide haiduni ma. Hai nupi leitrasu pangiba khalladi adam lakadauri banine. Aisa thawaina hangdeda khangde. Amukta hangdoknaba taw. Leitradine moirangi na chedo hainaba chasi. Ima thokriba thaudoktuga moirangi minabu yarakadro. Yarabani thaudok nateko khudi thibani khando. Ichana pharabada kanana matungina ningdaba leigani haigene. Ado tamogi wa tadana haidi haijilu khinuko. Adunanine aina nangonda amuktang hangdora una hairise. Mabok na hal matam oshilakpagi wakhalda nungaitana leiringai matam maduda Thoibigi punsibu anauba lanpham amada changnanaba pau lakle. Thaubalgi matam amagi senjau paiba thikadar Toma Thoibigi mapabungi khangnaba marupki machanupa Surangi damak Thoibibu mamau oijarage haina hainaba lakle. Pauda tabada Thoibi khongpham handoi. Ai luhongba ngamoima. Luhongba luhongdabadudi khanaraga loire. Mina nangbu haijaba laklibasidi kamaina tathi hekta haidokhidawribanu
ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯔꯛꯀꯅꯨ. ꯍꯣꯏꯅꯦ ꯑꯗꯨ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ. ꯍꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯏꯃꯨꯡꯅ ꯈꯟꯅꯕ ꯍꯧꯔꯦ. ꯅꯨꯃꯤꯗꯥꯡꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯇꯧꯏ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯏꯆꯥ ꯊꯣꯏꯕꯤꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ ꯃꯃꯥ? ꯃꯣꯏ ꯄꯥꯕꯣ ꯅꯆꯥꯅꯨꯄꯤꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯅꯦ. ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕꯗ ꯍꯦꯛ ꯌꯦꯠꯄꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯃꯥꯅ ꯀꯨꯏꯅ ꯑꯁꯨꯝꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯂꯩꯔꯕꯗꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯛꯄ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ. ꯃꯗꯨ ꯑꯣꯏꯗꯅꯕ ꯃꯇꯥꯡꯁꯤ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ. ꯃꯣꯏ ꯄꯥꯕꯣ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ. ꯉꯥꯡꯅꯕ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯏꯆꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯩ ꯇꯥꯏ. ꯑꯗꯨꯅꯤ ꯑꯩꯁꯨ ꯄꯥꯈꯠꯂꯤꯕꯁꯦ. ꯃꯥꯅ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯉꯥꯡꯅꯕ ꯍꯦꯜꯂꯛꯀꯅꯤ. ꯃꯗꯨ ꯃꯥꯅ ꯊꯦꯡꯅꯕ ꯉꯝꯂꯛꯂꯣꯏꯅꯦ. ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ. ꯃꯤꯅ ꯐꯈꯤꯕ ꯎꯕ ꯌꯥꯗꯦ. ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯄꯨꯊꯣꯛꯑꯒ ꯍꯦꯛꯇ ꯅꯩꯅꯕ ꯍꯧꯏ. ꯃꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯅꯤꯗ. ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯅꯔꯛꯄꯅꯣ ꯈꯪꯗꯦ. ꯅꯍꯥꯟ ꯈꯨꯔꯥꯏ ꯏꯕꯣꯍꯜꯒꯤ ꯁꯣꯔꯠ ꯃꯐꯝꯗ ꯏꯆꯦ ꯔꯥꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯑꯉꯥꯡ ꯂꯩꯔꯦ, ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯂꯣꯟꯅ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯌꯦ. ꯂꯩꯀꯥꯏꯁꯤꯗ ꯇꯝꯃꯒ ꯂꯩꯔꯝꯃꯦꯗꯅ. ꯃꯄꯥ ꯃꯪꯒꯣꯜꯖꯥꯎ ꯄꯥꯎꯁꯦ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯦ. ꯍꯩ, ꯀꯅꯥꯅꯣ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯁꯣꯛꯅꯕ ꯉꯥꯡꯅꯔꯤꯕꯗꯣ? ꯏꯆꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯃꯣꯏꯒꯤ ꯃꯇꯤꯛꯂꯣ. ꯅꯪꯗꯤ ꯃꯗꯨꯗ ꯀꯔꯤ ꯈꯨꯝꯂꯝꯕ? ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯁꯣꯛꯀꯗꯕ ꯑꯣꯏꯗꯕ ꯋꯥꯔꯤꯗꯤ ꯁꯟꯗꯣꯛꯄꯤꯒꯅꯨ ꯈꯨꯝꯂꯝꯕꯅꯤ. ꯃꯥꯁꯨ ꯃꯈꯥꯗꯤ ꯇꯥꯔꯛꯇꯦ. ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯅꯗ꯭ꯔꯦꯅꯦ. ꯐꯩ, ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯁꯣꯛꯇꯅꯕ ꯏꯆꯥꯒꯤꯗꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤ. ꯃꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯕ ꯀꯥꯂꯤ ꯃꯆꯦꯠ ꯑꯃꯠꯇ ꯁꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯁꯤ ꯈꯛꯇ ꯅꯠꯇꯦ, ꯀꯅꯥꯗꯒꯤ ꯇꯥꯕꯅꯣ ꯈꯪꯗꯦ. ꯏꯆꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯩꯅꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯔꯤ. ꯏꯆꯥꯅ ꯂꯥꯏꯔꯤꯛꯀ ꯐꯣꯡꯕꯁꯤꯗꯅꯦ ꯍꯟꯗꯛ ꯃꯔꯛ ꯆꯨꯕꯣꯟ ꯌꯥꯝꯅ ꯍꯥꯏꯅꯩ. ꯃꯌꯥꯝꯅ ꯏꯆꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯏꯆꯥꯒꯤ ꯃꯤꯡ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯔꯤꯕꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯈꯪꯅꯔꯛꯀꯗꯧꯕ ꯉꯥꯛꯇꯅꯤ. ꯆꯤꯟꯕꯥꯜ ꯀꯥꯡꯅ ꯐꯣꯡꯅ ꯍꯥꯏꯅꯈꯤꯗꯕ ꯉꯥꯛꯇꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯀꯔꯝꯅ ꯃꯦꯟꯒꯅꯤ? ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯅ ꯃꯇꯥꯡ ꯆꯥꯕꯗ ꯉꯥꯡꯂꯒꯦ ꯅꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯩꯅꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯃꯄꯥ ꯃꯪꯒꯣꯜꯖꯥꯎ ꯃꯊꯥ ꯁꯥꯔꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯃꯥꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯌꯥꯕ ꯇꯝꯃꯤ. ꯊꯕꯛꯀꯤꯗꯤ ꯃꯥꯅ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯅ ꯇꯥꯟꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯎꯜꯂꯕꯁꯨ ꯂꯣꯏꯒꯗꯧꯕ ꯅꯠꯇꯦ. ꯃꯥꯒꯤ ꯄꯥꯝꯖꯔꯤꯕ ꯏꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯆꯁꯅꯨ ꯃꯃꯥ. ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯨꯒ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞꯇꯨꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ. ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯐꯔꯝꯒꯅꯤ. ꯃꯄꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯀꯨꯏꯅ ꯇꯝꯗꯨꯅ ꯂꯩꯔꯨꯕꯅꯤ. ꯅꯤꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯤꯗꯤ ꯍꯣꯠꯅꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯣ? ꯃꯄꯥꯒꯤ ꯀꯔꯕꯥꯔ ꯃꯌꯥꯝꯗꯣ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯗꯅ ꯃꯥꯅ ꯑꯣꯏꯅ ꯁꯦꯟꯅꯔꯤ ꯍꯥꯏꯕꯅꯤ. ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤꯅꯦ. ꯐꯔꯦ. ꯑꯗꯨꯗꯅꯦ ꯂꯨꯔꯤꯕꯗꯤ ꯏꯆꯥꯒꯤ ꯃꯄꯥꯎ ꯇꯥꯈꯤꯁꯦ ꯃꯣꯏ ꯄꯥꯕꯣ. ꯅꯪꯅ ꯅꯆꯥꯕꯨ ꯈꯔ ꯌꯥꯅꯕ ꯊꯦꯝ. ꯊꯣꯏꯕꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯥꯅ ꯁꯤꯈꯪ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝꯅ ꯏꯈꯪ ꯈꯪꯅꯔꯕꯅꯤ. ꯃꯆꯥꯅ ꯂꯟꯆꯥꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯈꯪꯂꯛꯄꯗ ꯃꯃꯥ ꯃꯄꯥꯗꯣ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ. ꯑꯃꯔꯣꯝꯗꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯗꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦ. ꯑꯗꯨꯅ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯆꯥꯅꯤꯄꯥꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯝꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯟꯅ ꯇꯛꯁꯤꯜꯂꯦ. ꯏꯇꯥꯎꯒꯤ ꯏꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ. ꯑꯗꯨꯅ ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯏꯇꯥꯎꯅ ꯍꯤꯛꯇꯣꯛꯄꯤꯔꯣꯏ ꯈꯟꯖꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ. ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯃꯃꯥꯒꯤ ꯑꯅꯤꯡꯕꯁꯤꯗꯗꯤ ꯑꯩꯁꯨ ꯊꯨꯡꯍꯟꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯏꯇꯥꯎ, ꯋꯥꯈꯜꯗꯨ ꯁꯣꯟꯊꯕꯤꯒꯅꯨ. ꯑꯩꯒꯤ ꯏꯆꯥꯅ ꯏꯇꯥꯎꯒꯤꯗ ꯂꯩꯈꯤꯕꯗ ꯏꯆꯥꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯒꯗꯧꯔꯤꯕꯅꯤ. ꯋꯥꯐꯝ ꯑꯁꯤ ꯑꯩ ꯃꯃꯥꯒ ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯁꯣꯏꯗꯅ ꯈꯪꯍꯟꯖꯔꯛꯀꯦ. ꯏꯇꯥꯎ, ꯄꯥꯎꯗꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯅ ꯄꯨꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ. ꯍꯣꯏꯅꯦ ꯏꯇꯥꯎ. ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯐꯨꯜꯂꯦ. ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯨ ꯈꯔ ꯂꯩꯊꯔꯒ ꯁꯤꯠꯂꯤꯕ ꯆꯤꯡꯒꯤ
ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯃꯥꯏꯗ ꯐꯨꯍꯟꯗꯨꯅ ꯑꯋꯥꯕꯗꯨ ꯈꯪꯖꯔꯤ꯫ ꯂꯣꯏꯔꯣꯏ ꯅꯥꯏꯕ ꯆꯤꯡꯁꯪ ꯅꯥꯄꯣ, ꯆꯤꯡꯃꯥꯏ ꯊꯟꯅ ꯍꯧꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤ, ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯂꯤꯕ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯆꯤꯡ ꯂꯝꯕꯤ, ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯁꯥꯠꯂꯤꯕ ꯑꯉꯥꯡꯕ ꯉꯧꯕ ꯃꯆꯨ ꯀꯌꯥꯒꯤ ꯎꯃꯪꯒꯤ ꯂꯩꯔꯥꯡꯁꯤꯡ, ꯀꯣꯏꯅ ꯄꯥꯏꯔꯤꯕ ꯂꯝꯒꯤ ꯆꯦꯛꯂꯛ, ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯒꯤ ꯃꯔꯨꯞ ꯆꯥꯅꯕꯤꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯏꯐꯝꯗ ꯑꯃꯨꯛꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯨꯕ, ꯃꯗꯨꯅ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯑꯣꯏꯖꯔꯒꯦ꯫